ngase phong tuan Manipuri sifong singdagi maruibi I pausing myamna thamjage ahanbada sanalaibak pausi digi lokosaraga Layengbagi mingda miyoi kunga taruk center amada kaisum sangum solon silaga thamlamba thengnare social welfare hell amasum police ki kangbuna rescue tawkhre sanalaibak pausi digi maruiba pausing khongosaraga Manipur top channel gi maiki digi ahanbada thamjage Lonia da bomong lanai miyoi khrana yengang pokpi healing point haina mingthon ba yumamada Layengbagi mingda kaisung sangbung kakhu kharada solon silaga nupa taraga taruk amasum nupi tara yauna puna miyoi kunga taruk thamjilamle laingaki social welfare department gi official sing Manipur police amasum health department gi makok thongbo official sing yauna sangsilaga miyoi singa dukan khre Social Welfare Department ki Director NG Utam ga wari sanabada hai hawkibu numit khrani ki mamangna Social Welfare da yot ki bar na khajilaga thamba mafam amada nupi amana thamoi sokna tengthana woiduna kappagi post ama thagalakpa thengnabadagi mafam adu khangdoknaba honaduna lakhi Department ki mekedi mafam adu Imphal East ki yengang pokpi da leiba yengang pokpi healing point ko ba center amadi amani hai khanglakpa loinana ngasi nungthil pung amarom taba matamda social welfare department ki mari leinabo official sing Manipur police ki personal sing amasum health department ki team ga loinana mafam adu sangsiluba matamda yotna gate palaga solon ba tuan ba ka anida nupa amasum nupi sing tuan thamnamba thenglakhi Mafam adura Layengbagi mingda thamlamliba miyoi sing adugi mayokta drug addict wakal gi anab leiba miyoi sing amasum ahal oiraba miyoi sing pulap oina punsilaga thamlamane Mafam adura thamlamba miyoi taraga taruk adugi manungda Bishnupur district ki Sunusifai da leiba drug de-addiction center da miyoi ni Tezpur da leiba halfway home da nupa tara Wangjing da leiba nupi gi halfway da miyoi nipan masagi anabana maram oiduna phibam soklaba miyoi ahumna Jenims hospital thamkre loinana wakal Laitaraba mi ahumna masagi yumna thinkre tasengba makidi halfway home da thamgadaba miyoi sing asi wakal gi anaba leirambadagi layenglaba matungda pharaklaba miyoi sing aduna leigadabani adubu lamdam masida mental hospital leitabana maram oiraga mafam adura leiramliba wakal tadraba miyoi sing adu halfway home da thamlaba matungda laingaki health department ki maikeri gi doctor sing sang naina satuna makoiga haksangi phibam yengsingani amaramda Manipur gi chief minister nongthongbam Biren amaki social media da thagalakpa post amada hai Manipur da lonia da babong na thabak tawba lup miyoi sing masum beng na singba kya lep na thuragli anabagi mingda miyoi kya kaisum sangna solun silaga thamlamliba miyoi sing adugi mathakta logoeba khoni laingang na sakhangdaba siguma center sing natragana sector sing si miyamna samnabigano haiduna miyamna apel torakli panma yabde hokibunu mikhrani ki mamangna social media da satkiba post amada miyai salabi nupi amana yot ki sarang amagi phamlaga thamoi sokna makpu thamliba mafam adu so hangdokpi amasu mafamdudagi sijakhre haina kap lauduna phungdoki wafam sing miyamna unakhi makpu mafam adura masasuna puraklaga thamlambani haina sunupi aduna su phungdoki ba laikhibani haina su pausna makhatana phungdorakli atopa pawamadana Kwakta da bantau basingna nauri kapsilakpada police commando gi personnel ama mamit kaikre asok palayeng badasang ba senfam kwakta gi GEC da puthon khre urkul da thabak su sakhiba asoba buya mayu mangkhiba gi matangda langla langjin puthopiyu haiduna GEC against the missing of MD asoba buya mayum na sangshilakpa khongjangi sarwa moina tha sigi mari ngarang ehi nungyai digi ngasi ehi nungyai phawba kawkhiba banna mara moiduna tidim lambi gi kwakta area da police amadi miyam ga sawna mukna batokre Kuthokna baduda CDO Bishnupur gi personal amagi ye thangmo mamit nungna panbadagi kaikre amasum asokpa personal adubu layengbara sangbo senpham khra GEC da puthon khradi ngaseyu anganbadagi hawkhiba tidim lambi banaduda ban sokotpasingna Susampur gi maikaidigi Imphal maikaida haigalakpa car ama CDO gi bulletproof gari ama akaitoi khrathonki Police amade CDO gi maikedi gi tear gas sel masing khangna kapkhiba ga loinana ban sogot pamiyoi taraga matoi fogakhi ban sogot pamiyoi taraga matoi fogakhi badudagi miyamna hen akan makhongjang oina police amade CDO singda Kokta municipal council gi tuan ba mafamdagi
nunglangshin mamadi nauri kaplakpada CDO ama mamita panduna aruba phibamda sokpadagi district hospital Bisnupura pudunu laikanaki district hospital da ngamdabadagi Imphal gi hospital amada pudunu laikanakre matung tarakpada police ki makedigi numai round kya kaptuna ban sokotpa miyam adubu lakshinana bonaki nungthil pung aniram taramdaida moirang AC gi MLA Thongam Santi DC Bisnupur L Bikram SP Bisnupur and Hirojit ka JAC ka puna Kwaktha Terakhongi mafam amada wari sanabauki aduba ban sokotpa miyoi kya mafamduda thomjilakpadagi horoisin purakpa ngamdana toki matung tarakpada ban sokotpa miyoi kya na police ka nung langshinba amadi nauri maru kapsinbadagi police ki makedigi tear gas sel kya maru kaptuna miyam adubu lakshinana bonaki makha tarakpa oina moirang film lekai da leiwa MLA office da MLA Thongam Santi DC Bisnupur L Bikram ASP Bisnupur and Heroes amadi JAC ka puna phaminaduna wari makha tana sanaraba matung JAC na taliba dimana du condition khara yanaba purakpadigi JAC na sangchilamba ngasigi bangi khongjang amadi tha sigi taret amadi nipana Manipur pumbagi sathagani toramba general strike matam kharagi oina handokle haina JAC gi active member Slaudin Fundre mayumna phongdoki amaram ngasi Faziluraba ban sogat pami taraga mathodu MLA Thongam Santina daita lauduna condition amata yauduna thadokre loinana JAC na sangchilibu khongjang aduda sokhiba kamana personal adugi layengnaba sel JAC da pothogon khre haiden su paus na phongdorakli amarumdana yum amadi dukan sing takhai baukre Thobal district ki Lilong sub division ki manung sana leiba village number 16 Lilong bridge gi arapti lamkhai phawbada leiba turel khongbal da kanglon kaina sajilamba yum kai dukan amadi atei building sing takthok paukre mafam asida lon yadaba mongna sajilibi sing asi hogiba September ama phawbi manungda masa masana sidokna ba khangan khrapasunga si phawba sidoktabadigi SDO Lilong na water resource department amadi Thobal district police ki mateng loinana ngasi sidokhibne Panma yabadi haukiba August 13 CDO Lilong Angom Sijalembina thokiba notice amagi matungina Lilong bridge tagi hauraga arapti lamkhai aduga amuk arapti lamkhai dagi arapti water supply phawbada leiba Lilong Turel gi Thobal district lo thangmada leiba Turel khongbal da kangon kaina yumkai dukan singba sajilamba sing September amagi nungthulpung 3:30 phawgi manungda masa masana sidoknaba khangan khiba leikrabani Makasa tharakpo ina hoyelan pawri to pamarui I pawk sing numyamna thamjage chairman khaplaga Manipur Khadi and Village Industry Board langthoktuna thamnabra miyamna governor gi pungning singsilakli thengthang naina Manipur gi wayel thauda purakhiba lengak sing state asigi sitmilon fagat hanana ba matam gi matung ina wasak pareng saklabasu thabakta mapung phana ontoktabadagi ngasi phawbra sitmilon na ngak yauna puthabagi phibamna laklagasu khajiktang mateng Oinagadariba Lengaki Department of Textiles, Commerce and Industries Loishangi Makhada Linglakliba Manipur Khadi and Village Industry Board ki hausi oiriba fibam sidi Lengakna maming to oina board asibu mutkidanaba chairman khatang haplaga nongkhang sehananaba langthoktuna thambaga satmanare haina board asiga mari lenaba thabak thoram singda sinpham oijariba miyoi kyana governor laga nation gi akhanaba miyeng singsilakli Lengaki Textiles, Commerce and Industries Loishangi makhana matung ina Manipur Khadi and Village Industries Board asim masigidamak laijaragliba kumja English singa samapan humfuga taruki ek amagi provision singi matung ina lingdun lairakhibani aduga mari laina balenga ki loisanga masum unions ministry dagi senthang tengbang kya piraktuna board asina konsingidaba thabak thoram sing Mangam sana pangthoknabagi thabak lokhatuna lakpani thabak sing asina Manipur gi phibam phatriba setmilon gi phibam loinama kokwan ngamdragasu khajitang phagat hananaba honabagi pambai amasu oiraklibani aduba miyamna haujuk board asigi matangda ningphung penadaba phongdoknarakpagi matangda phangkhiba report singna haibada March 19 English singa 13 lenga ki mekedi gi thokiba order number 54/2005 Commerce and Industry ki matungina matamaduda Manipur Legislative Assembly ki member oikiba L Radha Kishore gi sai ohungi oina board asigi chairman hakki aduga state lenga ki mekedi gi February ama English singa 19 thokiba order number 54/2005 Commerce and Industries 41 gi matungina board asigi chairman yauna members singa punna miyoi mapan hapsinduna amughana reconstitute torapga loinana L Radha Kishore board asigi chairman oina thabak thoram sing pohana na bohana khibani
ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯕꯣꯔꯗ ꯑꯗꯨꯒꯤ ꯃꯇꯝ ꯆꯍꯤ 3 ꯈꯛꯇꯃꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯕꯣꯔꯗ ꯑꯁꯤꯒꯤ ꯔꯨꯜꯁ 1969ꯒꯤ ꯔꯨꯜ 3ꯒꯤ ꯄ꯭ꯔꯣꯕꯤꯖꯟꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯣꯐꯤꯁ ꯄꯨꯕꯒꯤ ꯃꯇꯝ ꯆꯍꯤ 3ꯗꯒꯤ ꯍꯦꯟꯕ ꯌꯥꯍꯟꯗ꯭ꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯑꯦꯄꯣꯏꯟꯃꯦꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯌꯥꯕꯗꯤ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯒꯤꯁꯨ ꯑꯗꯨꯒ ꯃꯦꯝꯕꯔꯁꯤꯡꯒꯤꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯣꯔꯗ ꯑꯗꯨꯒꯤ ꯑꯄꯤꯕ ꯃꯇꯝ ꯂꯣꯏꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯃꯦꯝꯕꯔꯅꯆꯤꯡꯕ ꯔꯤꯑꯦꯄꯣꯏꯟꯃꯦꯟ ꯇꯧꯗꯕꯗꯒꯤ ꯑꯦꯄ꯭ꯔꯤꯜ 10, 2022ꯗ ꯊꯣꯛꯈꯤꯕ ꯇꯦꯛꯁꯇꯥꯏꯜꯁ ꯀꯃꯔꯁ ꯑꯦꯟড ꯏꯟꯗꯁꯇ꯭ꯔꯤꯁ ꯂꯣꯏꯁꯪꯒꯤ ꯑꯣꯔꯗꯔ ꯑꯃꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯦꯝꯕꯔꯅꯆꯤꯡꯕꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯑꯦꯄ꯭ꯔꯤल 10, 2022ꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯑꯣꯔꯗꯔꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯩꯐꯝ ꯊꯣꯛꯄ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯇꯨꯅ ꯍꯥꯡꯗꯨꯅ ꯂꯩꯔꯛꯂꯕꯁꯨ ꯊꯥ 3 ꯐꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯉꯣꯏꯅꯅ ꯂꯣꯏꯁꯪ ꯑꯁꯤꯃꯛꯅ ꯖꯨꯂꯥꯏ 13, 2022ꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯅꯤꯝꯕꯥꯁꯄꯨ ꯃꯅꯤꯄꯨꯔ ꯈꯥꯗꯤ ꯑꯦꯟ ꯚꯤꯂꯦꯖ ꯏꯟꯗꯁꯇ꯭ꯔꯤ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯈꯤ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡ ꯊꯥ 3 ꯂꯩꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯅ ꯖꯨꯂꯥꯏ 13, 2022ꯗ ꯑꯅꯧꯕ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯕꯣꯔꯗ ꯑꯁꯤꯅ ꯂꯧꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯍꯤꯡꯅꯕꯒꯤ ꯄꯥꯝꯕꯩ ꯑꯣꯏꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯅꯈꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯥꯎꯕ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯉꯁꯤꯗꯒꯤꯅ ꯊꯥ 2ꯒꯤ ꯔꯣꯡꯒꯤ ꯃꯃꯥꯡꯗ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯕꯨ ꯒꯚꯔꯅꯔꯒꯤ ꯃꯤꯡꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯗꯨꯅ ꯍꯥꯞꯂꯛꯈ꯭ꯔꯕꯁꯨ ꯕꯣꯔꯗ ꯑꯁꯤꯒꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯐꯝ ꯊꯣꯛꯄ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤꯅꯆꯤꯡꯕꯁꯤꯡ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯗꯨꯅ ꯍꯥꯞꯆꯤꯜꯂꯛꯇꯕꯅ ꯆꯤꯌꯔꯃꯦꯟ ꯈꯛꯇꯪ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯕꯣꯔꯗ ꯑꯁꯤꯕꯨ ꯂꯪꯊꯣꯛꯇꯨꯅ ꯊꯝꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯁꯦꯜ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯆꯤꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯔꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯕꯣꯔꯗ ꯑꯁꯤꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯤꯌꯔꯃꯦꯟ ꯍꯥꯞꯈꯤꯕ ꯊꯥ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯑꯐꯥꯎꯕ ꯕꯣꯔꯗ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯐꯥꯎꯕ ꯍꯥꯞꯇꯕꯅ ꯕꯣꯔꯗ ꯑꯁꯤ ꯑꯅꯧꯕ ꯆꯤꯌꯔꯃꯦꯟ ꯑꯃ ꯍꯥꯞꯇꯨꯅ ꯂꯤꯡꯈꯠꯂꯦ ꯑꯃꯁꯨꯡ ꯁꯤꯍꯟꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯗꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯤꯝꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯁꯤꯝꯁ ꯔꯦꯞ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯁꯤꯝꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯒꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯥꯎꯊꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯦꯒꯦꯟꯁ ꯔꯦꯞ ꯑꯦꯟड ꯁꯦꯛꯁꯨꯑꯦꯜ ꯍꯔꯥꯁꯃꯦꯟꯠ ꯁꯤꯝꯁ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡꯒꯤ ꯀꯟꯚꯤꯅꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯔꯦꯞ ꯑꯁꯤ ꯉꯁꯤ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SSUCO ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ FOCS ꯆꯤꯡꯉꯝꯊꯥ ꯑꯄꯨꯟꯕ ꯂꯨꯞ ꯋꯨꯃꯦꯟꯁ ꯑꯦꯛꯁꯟ ꯐꯣꯔ ꯗꯤꯕ꯭ꯂꯞꯃꯦꯟꯠꯁ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ ꯐꯦꯗꯔꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ FESOC ꯑꯄꯨꯟꯕ ꯍꯨꯏꯗ꯭ꯔꯣꯝ ꯂꯩꯀꯥꯏ ꯃꯩꯔꯥꯄꯥꯏꯕꯤ ꯏꯕꯨꯗꯧ ꯊꯣꯡꯂꯦꯟ ꯂꯥꯛꯄ BLF ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯤꯐꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯃꯅꯤꯄꯨꯔꯒꯤ CSO ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯃꯤꯌꯥꯝ ꯇꯥꯟꯅꯔꯒ ꯆꯪꯁꯤꯟꯃꯤꯟꯅꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯆꯦꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯂꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯒ ꯑꯆꯨꯝꯕ ꯆꯥꯔꯖ ꯊꯥꯒꯠꯅꯕ ꯇꯛꯁꯤꯟꯃꯤꯟꯅꯕꯅꯆꯤꯡꯕꯅꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯁꯤꯝꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯊꯣꯛꯂꯤꯕ ꯔꯦꯞ ꯀꯦꯁꯀꯤ ꯋꯥꯊꯣꯛ ꯑꯁꯤ ꯃꯔꯥꯅꯥꯏ ꯇꯥꯍꯟꯅꯅꯕ ꯁꯤꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯈꯨꯠꯆꯥꯕꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯏꯍꯧ ꯑꯁꯤ ꯂꯥꯟꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯅꯕ ꯎꯠ ꯆꯥꯏꯗꯕꯅ ꯐꯒꯅꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯔꯕ ꯋꯥꯊꯣꯛ ꯑꯁꯤ ꯁꯤꯝꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯃꯁꯨꯡ ꯚꯤꯛꯇꯤꯝ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯇꯝꯂꯤꯕ ꯃꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯐꯥꯎꯟꯗꯔ MDꯅ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯑꯣꯖꯥ ꯑꯍꯨꯝꯒ ꯂꯥꯎꯊꯣꯛꯅꯗꯨꯅ ꯐꯥꯔꯒ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯄꯦꯟꯗ꯭ꯔꯕ ꯃꯤꯌꯥꯝꯅ ꯍꯧꯔꯛꯇꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯅꯤ ꯀꯤꯕꯗꯒꯤ ꯂꯩꯍꯧꯔꯤꯕ ꯃꯥꯅ ꯇꯣꯂꯣꯞ ꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗ ꯏꯟꯁꯤꯜꯂꯒ ꯃꯥꯕꯨ ꯁꯁꯄꯦꯟ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯍꯟꯈꯤꯕꯅꯤ ꯃꯁꯤꯁꯨ ꯃꯥꯒꯤ ꯈꯨꯆꯜ ꯊꯧꯔꯥꯡꯅꯤ ꯍꯟꯗꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ JSCꯅ ꯊꯑꯣꯏꯅ ꯑꯇꯝꯅꯅ ꯏꯟꯁꯤꯟꯈꯤꯕꯗꯤ ꯂꯩꯇꯦ ꯑꯃꯁꯨꯡ ꯁꯤꯜꯂꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯅꯕ ꯁꯤꯟꯈꯤꯕꯗꯤ ꯁꯤꯝꯁꯅꯅꯤ JSCꯅ ꯁꯤꯝꯁꯇ ꯍꯪꯅꯤꯡꯂꯤ ꯃꯗꯨꯗꯤ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯒ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯕ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ
victim asi makhoi gi mahiroi natrabara karigidamak institution dagisu tanthokpano amadi WhatsApp group dagi lakthokpano magi classmate mahiroi singna victim gi mayungda satki haibada sims na satpa yaro haina thingmi maram karigino hainasu joint action committee against rape and sexual harassment sims ka wa namdebungna thadorakpa sirol duna makhatari atopa paw madana teachers day numitta oza ama masa matom da sijakhre Laybasi gi oina tungan mafam da pangthokna bagum Assam state ki oina su mafam kaya teachers day gi thoram haraukte yamaga loinana pangthokna ringai mara sida tabada yamna noaita thawdo moina oza ama tharu yanduna masa matom da sijakhre haidi police ki report matungin oza du gawgamuk police station konba badalani village da hawu upambi ama matom da tharu yanduna sijaramani imung manung miyoi sina phungdorakibagi matungna laikhidraba Rajen Bonia Kobo Ozasi Lower Primary School amada sei kuntrarom assistant teacher oina thabak tawduna lakle adubunga si phaw the government amapo regularize tawdaba amadi thagi tolop sang naina pidabana maram moiraga depression laidiba miyoi ni so haidi atopa paw amadana army officer sajinaba nupa amana constable nupi ama rap tawkhre lupa la kun ngani pan halawkhre Leba sita toina thokpa thaudok singi manungsana army officer sajinaba nupa amana constable nupi ama rap tawkhibaga loinana nupi asigi imung munungi miyoi sindagi Indian army da thabak hapigani haiduna lupa lakh kungani pansu lokre hari thaudo asiga mari lainana Delhi police ki makok thombo official amana phongdokhibida Deepak Kumar kobo masai sai kungani palom suraba miyoi sina mak masabu Indian army da major oibani haina CISAF the constable oina thabak tawbi nupi amabu moithem tawduna nungsinaraba matung lohongbi gani haiduna nupi adubu namduna rap tawkhibaga loinana nupi adugi imung manungi miyoi sing Bihar police amasung army da thabak hapi gani haiduna lupa lakh kungani pansu lokhibani haidi hiramasi ki matang na Delhi police na case ma lokhatuna Deepak Kumar fana bonaki ma Patna da lotuna lairi habi akaknaba pawma fanglaba matung police ki timamana maphamdura sangsindura mapu phana bonaki adubo hana maphamdura leiramba miyoi kuntra romna police team adubu ka amada thonglun sinduna thamlaba Kumarbu mapham adudagi nathuwan ki amadi police personnel sing adura faw attack satraki madugi matung Jharkhand na mak lairi habi ki pawma phangmadagi mapham adura sangsinduna phana bonaki Hanagum miyoi khrana police sing adubu thingna bohona ke adubu local police ki mateng loina na mak phaba ngamkhre haireni su pawsna makhatana su palakli makasa tharak poina to perform na tungan ma thodok ta mi mari sire numai su numita tungan ma phamna thoki ba thodok sing na police constable driver ama yauna puna mi mari sire haidi police ta gi phangma pawn hai mai police station manung sanba koirengai singjil da leiba khola amada ngarang numidang pung taruk rom tabada nupagi sibak sang ama leramki masak maming khangdong nabigi damak rims ki mokta thamli ngarang numidang pung nipan makhairam taba matamda fogok saw ikai police station manung sanba kwakta da leiba Sri Culture Office gate mamangda tata trak amaga thomjinabada Honda Activa da lakpa nupani lekadama ngamduna leikitre hari leikidraba singa dudi Saiton Bazar dagi Surchandra sai kuntra gatuk amasum arambam angausana sai kuntra gatri ni hari Amaram da Sakpi Korong Police Station manung sana Sakpi Korong Bazar yoramdai pamgi lamkhai da ngarang numidang pung mapalom tabada sugunu rom dagi Sakpi Korong tamna lakhiba tata na samana ba maikei da thauba boy na mathomba dagi gari edubu thorakiba nupa du lekana magamdana lekidra haidi lekidra ba nupa duri Sakpi Korong dagi haisbi kanung kawi ma Sakpi Korong Police Station gi constable driver ni so haidi Makasa tharak poina naharol gi thaudang pauksi digi to perform startup scheme gi yamlaba senpham lauthokiba miyoi ama jail yaukre lamdam sigi lairik hairaba miyoi sing masana masabu thabak pijanabagi pandamda sarkarna paikhatliba startup scheme gi yamlaba senpham huralona da lauthokiba da senaba miyoi ama special judge PC Imphal West na jail thajinkhre Kona jela thajin kraba miyoi dugi mamingna kongbo makha nandaibam laikai digi puyam surji sai kuntra ga taret apokpa dorendro kawi cyber crime police station local lakpai FIR magamari ledana 21 asibu far pamatung judicial custody remand gi damang special judge PC Imphal West ngasi puthoraki cyber crime police station gi mot silaga special PP na court ta pikhiba mahaki submission da 21 asina Punjab National Bank Kangla Tongwi branch ki manager H Singsit Kupiden yauna miyoi khraga lautunarga bank asida startup scheme ga mari lainana khangalaba beneficiary tareta pinana ba scheme asigi nodals bank oiriba Bank of Baroda na deposit tawrakhiba lupa
crore amaga lakh 103 sumnagi lising mapangi senpam lana lauthokre maram aduna case asigi makhata investigation gi dama accused oiriba puyam surjit numit 15 gi judicial custody remand pibiu haina court player toki loinana court nasu ayaba pikre panma yabadi case asida sienariba and my paksana masum m ibohanbi hauji judicial custody da jail lairibani aduga case asida sienariba Punjab National Bank Kanglatongbi branch ki manager as hai singsit Kupiden and Rocky Amadi Surjit Kiluinabi Seram Olisti Courtagi Bill Lauraga Lady Bene Hanisu Paus Makatana Fondorakli Makasa Tarakpoina Topa Pamanamo Isel Express the Locosaraga Tamzage PMGSY Makada Ahanboy in a German technology Shitinaduna Koidas Taragani Kemsan Rural Development and Sponsored RAS RDN PR Makada Pradhan Mantri Gram Sarak Yozana PMGSY Skimasina Manipurgi Singi Mapum Kyada Kulamaga Samnahana Vidamak Lambi Kya Semdunalai Hydribi Skimasi Ohum Super PS Horagani Masidadi German Technology Shizinaduna Koilas Tabigi Ahanbo in Horagani Haina RDN PR Minister Y Kemsana Fondorakli ngasi Impal gi All Secretariat Labor Ministry Office ta Pawmising unaba ma da wapamasi phongdorakpani mana makha taraduna hai hairiba German technology sizinaduna koilas thaba honabgi dama engineer kya training pangthokadabani amasum cement ga laibak amadi chemicals amaga sizinaduna koilas thabagi thaba asi pangthokadoribani koilas thagadaba lambi asi puna kilometer sanipan ga taraga marini hairiba technology sina koilas thaba matamda yamdrabada sahi kunga mangadi sangna sali hairiba technology si sezinaragadi sel sangmagi sang amadi matam sangmagi sang su yamna hanthakadoribani hanagi koilas thabagi mong sidi rainy season amada adum loibigi mong dalai masina sel yamna sanglaga kanafam khangdabana singi khul amaga faunabada khudong sadaba mayuknabada natana hiram khudimakta fail oiduna lambi thong faunadraba lam amagum lehali technology si sezinaragadi puramaki khudong sadabasu koklagani Nakalamaromda RDN PR Pharmacy Hek Paibidi Singi Mafam Sing Maru Oina PW na Yauda Mafam Singi kilometer 66.2 Sangba Lambi Simaroide Amazon Makatana Puna Taba Kuntraga Mapani Thong Taraga Tret Adugo Lambi Kungani Twini Makatana Oina routine work Lambi Kuntraga Manga maintenance ki Tabak Singsu Ningtina Suri Hadakasu Minister na Senapati District Zukotam Park Tower Lambi Siem Libasing Hakting Satuna Yengsilure PMGSY gi ahanba phase na thabak suraba matamduna Nagaland gi nomoi kapsilaktuno athingba pibidigi zuko yaukhidaba mafam adu fawba yengloi khunjasingna zuko tampak yauragani yamna nungaijagadabani touristsingna su nungaina sapa phangadabani haina nungaitana solaroi masigi matangna CM ga tangnaga kari tabu yabagi yengani hanisu paws na pali nakalamaromda PMGSY gi thabak subagi senpa masi Manipur State Rural Board Development Agency MSRRDA gi chairman gi yaba yadaba sel amata kaithokpa yaroi hena sigi July 9 order amadi RDN PR gi joint secretary NG Robena order ma thoki hanisu paws na phongdorakli Lushilakpoina to papamana all Manipur lamjingba investor association asi Jekina Thadorakpa Kangbuni Makhogi Langna Thubigano AMLIG all Manipur lamjingba investor association AMLIA hariba investor group asi lamjingba group ki sanasam Jekina Thadorakpa papet oibidana tara masagi maral lepsiliba miyoi amani masida investor singna thajabigano haina all Manipur lamjingba investor group AMLIG gi makeri gi phongdokre iramasigi matang ngasi major khulda leba Manipur press club ta AMLIG na sinduna pawgi mipmama pangdokre pawgi mipmama da AMLIG gi secretary oinam leman phongdokibada AMLIA hariba lup asigi president mutum Romindro amadi secretary Laiprakpam Inautun hariba miyoi si investor group ama hanglaga lamjingbagi property sing matliba miyoi ngaktani Loindana hariba miyoi animak asi lamjingbada investor oiriba miyoi nate maki fixed deposit number asisu sasinaba FD number ne mutum Robindro na claim toriba maki FD 06474 hariba FD number si kumopsum lemba koba miyoi amada lay amadi Inautun gi FD number de hariba FD 12189 asisu menaka thongam haiduna layri hari makoini sei haukiba April kunga maridagi hausi power investor sing nam thak tawduna makoigi maranai mara lepsili haibigi asobo khudam sangdam loina lei makoina
ꯂꯣꯟꯅꯤꯁꯤꯡꯗꯒꯤ ꯂꯝꯖꯤꯡꯕ ꯍꯣꯁꯄꯤꯇꯥꯜꯁ, ꯇꯣꯝ ꯇꯤꯚꯤ, ꯀꯪꯂꯥ ꯐꯨꯗꯁꯅꯆꯤꯡꯕꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯂꯤ꯫ ꯂꯣꯏꯅꯅ ꯖꯦꯀꯤꯒꯤ ꯀꯥꯔꯅꯆꯤꯡꯕ ꯀꯌꯥꯁꯨ ꯔꯣꯕꯤꯟꯗ꯭ꯔꯣꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯂꯣꯟꯅꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯀꯣꯔꯠ ꯐꯥꯎꯕ FD ꯅꯝꯕꯔ ꯁꯥꯁꯤꯟꯅꯕ ꯄꯤꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯔꯣꯕꯤꯟꯗ꯭ꯔꯣ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯏꯝꯐꯥꯜ PSꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐ꯭ꯔॉड केसꯀ ꯃꯔꯤ ꯂꯩꯅꯅ FIR 7 ꯄꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯕꯗ ꯅꯠꯇꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯃꯔꯜ ꯃꯊꯨꯝ ꯂꯦꯞꯁꯤꯜꯂꯛꯄꯒꯤ ꯈꯨꯗꯝ ꯐꯪꯂꯦ ꯍꯥꯏꯅꯁꯨ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯚꯦꯁꯇꯔ 1995 ꯂꯩꯕ AMLIA ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯏꯈꯠꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯔ ꯑꯃꯗꯤ ꯂꯨꯞ ꯑꯁꯤ ꯂꯨꯆꯤꯡꯂꯤꯕ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯏꯅꯥꯎꯇꯣꯟꯒꯤ FD ꯑꯁꯦꯡꯕ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯀ꯭ꯔꯣꯔ 62 ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯑꯆꯨꯝꯕꯁꯨ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯚꯦꯁꯇꯔ 15,939 ꯂꯩꯔꯤꯕ AMLIGꯅ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯄꯩꯁꯥꯁꯤꯡ ꯐꯪꯅꯅꯕꯅꯤ꯫ ꯏꯟꯚꯦꯁꯇꯔ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯩꯁꯥ ꯐꯪꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯣꯠꯅꯁꯤ꯫ ꯖꯦꯀꯤꯅ ꯊꯥꯗꯣꯔꯛꯄ ꯃꯤꯑꯣꯏ ꯈꯔ ꯑꯁꯤꯅ ꯆꯂꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯟꯚꯦꯁꯇꯔꯁꯤꯡ ꯃꯈꯣꯏꯒꯤ ꯂꯥꯡꯅ ꯊꯨꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟꯅ ꯋꯥꯔꯣꯜ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐ꯭ꯔॉड ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯃꯗꯤ ꯏꯟꯚꯦꯁꯇꯔ ꯈꯨꯗꯤꯡꯒꯤ ꯀꯝꯄꯤꯇꯦꯟꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯀꯃꯤꯁꯅꯔꯅꯁꯨ ꯏꯟꯚꯦꯁꯇꯔꯁꯤꯡꯒꯤ ꯄꯩꯁꯥ ꯐꯪꯕꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯊꯦꯡꯛ ꯌꯨ꯫